Ngasi video asida Amazon forest da mangkraba cities kaya visa yaudana chahi chuppa punchi chuppa leiba yaba mafam aduga lenung da bunkers mayam ama saduna thamba atopa cities ka manadaba city asigumba sing kaya asigi matangda khamunase Thaina mayamna achumani nadragana aran bani chapcha na khangdana liniramba wari amakhakne Amazon forest da sahar kaya mangki haibagi matang ase haujikti masigi wari asigi chapchaba adu discover tawkhre Thaina Amazon forest asigi manungda leramba mangkraba cities kaya asigi wari nariba cities kharade ei doredo masigi city asi gold city haina su khangne aduga the lost city of jet masina karigumba ama discover tawnabagi pandamda chatkiba explorer kaya na fangkhidra map tagi pumang mangkraba destroy oikraba mapam amakhakne Amazon gi manung leiba mapam amakhakne Bolivian masigi mapam asida Pakistan urban settlement tawduna leramki haibadi khunda duna leramlaga khanghaudra pumang mangkhiba mutkiba gi nisana ama laikhiba mapam ne haibadi kudam pandam phangbana maram oiraga thaina dagi Amazon gi forest na kumkup kupsallaba mapam asida cities ga leramlaga mangkhiba gi wari asi achumbo oirakli scientists singna light based remote sensing technology lidar season aduna masigi khudang dagi Amazon gi thana hauriba uwa singna kupsinduna leiriba asigi makhada uba phangbangamki thana hauriba uwa sing asigi makhada masigi technology asina sahar gumna Pakistan khundarambagi khudam phangki khanghaudana yamna complex oiba mongda mangkhiba asigumba mafum asi masigi image asina reveal tawbagi matung innadi 500 dagina 1400 AD gi matamda chatnaramba culture Kesarabi culture hariba asida pulambani haina su tagli scientists singna discover tawkhiba achow structure mafam ani aduga apikpa structure mafam kunmari hariba sing asina makoigi yamna kungna settlement torombagi settlement system asi majata na tagli asumna discover tawkhiba asina makata na thizin humlin tawnabagi idea binabagi damak yamna maru oiba discover amani haina masibo lawi aduga asa tawri haibadi Amazon forest asigi manungda khun kaya taki aduga miyoy kaya amasu laiki mafam asida history da record thamba hautringai mamangdagi centuries kaya marom urbanized oiramlaba amakhakne aduga chawkatpa mafam amada leiba structures kaya adugumna leramlaba mafam amakhakne haina bagi matung inna achowa khunda letaramba haibadi settlement sing asina apik pa chap manaba culture gi settlement sing dagi masing yam hele khudam oina achowa lebak na saba platform buildings kaya conical pyramids ising tungpham amade canals kaya yauraba achowa water control amati distribution system asigumba sing asina mafam asida achowa cities kaya lerambagi thajaba adu piri Masigi visa free oiba mafam asi Norway laibaki awang ithang basaruk asida leiba archipelago amakhakne haibadi island macha na punsillaga semba mafam amakhakne masida chahi chupa settlement tawduna leiba yaba malim gi oiba adugumba mafam amakhakne mafam asigi capital city asi Longyearbyen hariba asine aduga masida leibak yankhai muktagi miyoi laktuna leiriba mafam amakhaksune malim gi khwaidagi awang ithang basaruk ta leiba aduga visa yaudana chahi chupa leiba yaba mafam oibadana tana malimgi awang ithang basaruk leiba university adusu mafam asida lei masidana tana northern most church aduga kanagumba amana hekta laklaga leiba yaba mafam kharagi manungda mafam asisu amakhakne interesting oiribadi Svalbard hariba mafam asida season ahum lei polar summer northern light winter aduga sunny winter hariba ahum asine report ki matung inna Longyearbyen hariba capital asida leiriba population gi chang asi listing aniga chamrigi residents kundaraga lei haina phongdokle asengbadi mafam asida leiriba miusing asi tongan ba lebak yankhai muktagi laklaga leiba ngaktane saruk ahum thokpagi ahummak immigrants ngaktane any country dagi laktuna settle tawraba yaraba Svalbard asina miyoi khudimak pu welcome tawi makoina job tawriba makai natragana makoina learning lifau leibada visa free oina leiba yahalli asengbadi Dutch explorer singna ahanba documented visit tawrurabasu thajanabagi matung inna mafam ase Viking singna 1200 aswaida explore tawduna fangkhibani haina thajane hojikti mafam asida maru oiba thabak tawba haibadi main oiba activities hairgadi tourism environmental amadi ecological research tawba asina maru oiba thabak singne report ki matung inna Svalbard island ase 1912 fawba government pandaba leitaba mafam ama oiki leibak mapan khakna World War I hek loselakpaga treaty amakak sign tawnaki haibadi Svalbard
hariba asi Norway hariba lebak asigi government ki makhada thamgadabani haina adubu hojikti lebak nifu tarukna hariba agreement asigi saru yakhre masina takpadi treaty asida saru yakhiba lebak singi citizen sing mafam asida changduna leiba aduga yumsaduna laisinba sigumba sing asigi right lei haiba adu takli polar bear hariba sawum asigi interesting oibo homdi makoi asi king of the arctic haina so khangnai aduga makoi asi khwaidagi chawba sanga chaba jiba singi manungda polar bear asisu amakhakni 2020 gi report ki matung inna masigi Svalbard archipelago island asida leiriba aduga mafam asigi Barents Sea hariba asida leiriba polar bear leibagi chang asi lising ahum gi mathaktani asengmadi mafam asigi population dagi su hena yami polar bear asita natana mafam asi temperature asisu aduki matik low oi masina maram oraga mafam asida leiriba mioi singda frostbite hariba asi thoalle mafam asigi infrastructure gi matang de yenglagadi sumnagi 40 kilometers mu oigedaba lambi lei aduga khun amaga gi marakta lambi leite mafam asida pregnant oiba nupi singi hospital fawga leite yamna ngaklibadi kanagumbo mafam asida siba matamda asiba adu Norway gi mainland da puduna phumjalle mafam asida asiba phumba gi ayaba adu pide masigi rule asi 1950 dagi athingba thamki asiba amata phumba yade maramdi mafam asi yamna ingmana maram oraga asiba chang adu decompose tawbangamde adum tekhatlaga lei parking lot war bunker onthokiba aduga Finland lebakta leiba city gi building singi makhada underground city kaya semliba asigi matangda khara amu khangnasi Finland hariba lebak asigi capital city amu oriba Helsinki capital city asi malim gi capital city singa manadaba adugumba makhal gi city amakhangni masigi city asida 1960 gi matam asidagi hauraduna lainung gi oiba network facilities kaya semgalakpa horakhi asengmadi makhoina sariba underground network asida parking oinaba sport events tofam asigumba sing asine adubu masigi asengba seasonafum asi yamna dangerous oiba amasune report ki matung inna city asida leiriba 500 ki mathakta leiriba leinungi bunker sing asi capital city asigi 25 meter luthana lei city makhada design tawduna semliba bunker sing asigi mathaude Finland leibakta karigumba attack torakpada protection tawnabagi dabaktane masini asengba masigi seasonafum asi masigi bunker asida miyoi lakh mapan mo manungda leiba yahalle asengmadi city asida leiriba apunba population gi masing dagisu hena yamna bunker manung asida leiba yai officially oina claim tawbagi matung inna mafam asigi bunker singda paliba sangpham thong asi atuki matik thai karigumba nuclear attack toroklaba fawba masina ngakthokpa ngamgani haina phongdoi masigi bunker asi bomb pokhaibadagi ngakthokpa sungami haibadi blast proof oi gas proof oi aduga masida natana radiation amadi toxic chemicals asigumba asisu protection tawbanga mi haina phongdokli city asida thamliba underground bunker sing asita natana underground da saba metro stations kun manga maksulai interesting oribadi masigi metro station sing asi hapta kaya bunker oina season naba yaba mong da design tawba adugumba makhalgi station ngaktani masigi underground bunker sing asi attack torakpada civilian sing protect tawbagi khudong chaba adu tapiba natana masigi manungda facilities kayam supiri khudam oina playgrounds archery ranges asigumba kaya su yauri official guidelines ki matung inna Finland leibak asigi mipum khudima bunker asida leiba yai even hotel guest fawba leiba halle masigi manung asida leibada masigi akanba rules kaya su thami masigi manungda alcohol drugs weapons maisa puthokpa devices manam chenba potsing asigumba sing asi pusanbada athingba thami matang asida losinjare channel asida ahan borbadi channel asibu subscribe tawduna thambiyo anago video upload torpaga adom da han phangna bagi damakta bell icon adusu on tawduna thambiyo